asiga mari lainana tongan tongan ba kokomi gi khongjang asi makha dumak chathari haiba tare khongjang singi manungda loisang sing so lonsin ba India thaba wahaida laikhom thomjin ba mairagi rally kya masu chatli aduga kokomi amadi fox ki mihuchingna Ministry of Home Affairs ka tongan tongan na unaduna wari sana kre haiba pau su phongli adubu za khogi Ministry of Home Affairs ki maikai degi Manipur gi integrity ka halloi haina thajaba pirakle haiba wafam su yaure thajaba pirakle ba wafam se aduma oi thokpa yaba gi phibam du leibra oza kari haibini Manipur gi integrity ka halloi haiba sidi Honorable Home Minister Amit Shah Azwai Narendra Modi na Prime Minister oibigi sida lakpadu su hai any Congress party na su hai BJP na su hai party level dagi su hai ko luri di India hai base Home Minister na natraga Prime Minister natraga Congress na BJP na salai bana teba Constitution na salai bane ba hai di puna maksya under the Constitution da salai bane ba ado Constitution da yauri provision sing adu di sung sem doktana sung hongdana Constitution da lai threat adu di hongdana aina pairing di ka heloi hai tar ga di ai sum pa hen na wakal ma sagat pa mandro natraga na Congress na pa laga aina pai di ka heloi de akhoi sibu Constitution ki makha leibra Congress ki makha leibra BJP ki makha da leibra luri ba pose sagi area sineba constitutional guarantee ama pibam thoktabra sigumba leiriba state ki leiriba issue myam singa se kamai togeda constitution na guarantee togada natraba Congress na togada BJP na togada anybody Home Minister na Prime Minister togada oh aina Prime Minister oringai di nang Manipur si ka helu hai ta gadi maji Prime Minister sum akoi na oibra support to hai raba natragana Congress na akoi Manipur se Congress na party Manipur ki territory integrity disturb to roi hai taragadi akoi si Congress na sum paim re support to hai rabo this is a city political game male bo aina ai azabado ko Congress na paira aba BJP na paira aba natraga akoi na kana to ro constitution semdo ga akoi sigumba Manipur gi leriba issue sing asi Manipur people leriba apprehension na se masi lai hendana bo koi hona gani haiba ngasi bo de BJP ki slogan Congress ki slogan akoi manifesto de yawo thengna de bo sigumba constitutional guarantee ama tawni ko ni haibana singmu pose akoi gi miyam na langbu na tonga mo ne koina piwa na haibadu na amane bo ko aduga aina Prime Minister oringai aina Home Minister oringai aina sarkar pairingai si pai helloi si taw helloi haibadu di ai khoi si magi makha da lei haibu ga samane magi marshida adi madu tokdana bagi da mangona sangjero haiboga samana ba intention na ma yautrana sidi ning tambalaiba amada democracy balaiba amada adugi wafam to democracy da dictator gi artha laite masidi peoples ki decide to sagadamni people no wai blojagadabani adugi people gi wai blahon mandab makhal gi pot ama koi da sum satharaga lakpa se masi yamna tawhidaba thodong abani masi democracy gi yam on tena democracy di haibo ko adu on tena democracy paradigm gi wang modele pot amane ko aduga ladiba mayam punam makse koina sanction liba kongjang adu ada mayam sing so lon ma kangde India mu thak pa kangde am kang tawri mayam punam makse masi the experimental phase ni masina kari lakada ge haibodo people gi civil society da khoi kari ahong lakada ge haibodo si sina dum shaping mapping torokado bane mai mayam sing ase ko aduna karam mong da shape to e karam mong da tawri haibodo de khoi matamna purakpusi ngai bata bani aduga hojikti kongjang gi stage ni na my experimental phase ni na mai tawham to ko mai kano dum tawjabani haina ai sumaina thakachiri oza aduga Manipur gi governor Ajay Kumar Balana aikoi gi Delhi dagi Raj Bhavan tamna lakpa matam da Imphal airport dagi Raj Bhavan tamna lakpa matam da helicopter na lakhiba khongsat asiga mari laina na aikoi gi hanagi XCM ibobina phongdokhiba wafam da Manipur haina thababu muthathan kiba miyoi do thoklaklaga miyam da lale haijagadabani jungle sunatana helicopter da Raj Bhavan tamna lakhiba haibasi yamna ikai ningai ni haiba wafam si phongdokbiri oza kari haibini ke masi magi su adum ma khoina miyeng si tongan tongan yeng bi mana people sing si ma lakpa kanda magi praja oina khambrina madu madi sokpa yadaba security arrangement ama leibani na madu da praja sing tu yam ka hena kai atoi natraga hindran sokpa yae masi problem thobu dei chu dei samsan adum helicopter da chatlaga airum yauraga loire na khala salam su ai adubu luriba issue di like that ma masasu man lengak cheri maram damda satpangam dabagi stage da masu leiri ne bo adu sigi poche
si ma masana su khalamgani khanum su thoyena khali aduga ma masana satpa ngamdaba mafam ma oiba haibase mareba ki mafamda ma masana satpa ngamdaba mukhong satpa ngamdaba mai gaina satpa ngamdaba haibase masi aeroplane satpa ngamba haibase ngamdaba haibase masi tarai lobam thokte mana issue du tongan tongan mai mieng lagi ma lakpa matamda namkhairaga magi praja mayam sing shokani kaigum phium amada mungnaba thok kedoraga to wi aina khallaga tawrumbati oramgani tawdabu madugi intention madugi afaba magi leriba phenomenon do afaba phenomenon dinate magi marai bakta maram damda same thing akoina hojik se hoji Nagaland hoji kano da sakya ta ga de akoi ju helicopter aeroplane da chali dana ko khati da adu like adu samana rakta bu adu gi film du ne ba hairi se hanagi president rule to fail oi bagi magi kano du ne ba lai ba pose haidi akoina akoi ju hoji si gwati sakya hairadi aeroplane tonga chali dana ko adu disturb tok de dana ko like adu mai to dana ma nakraba hali si ka si kilometer manga gi gazwaban da si kano ji dagi sanga kariba sanga hi airport gi ko kano gi asigi Rajbhavan tana kano asigi tulhen hai tare ne ko sidagi malum tulhen sidagi na sigi kano sibokta khoigi helicopter la pa hai se masi yamna khoida ikai ningai oiba ko ma masagi administrative failure adu madu uchabani haina ai thamjage thoidongna yam ka haina masida comment piningai leite adu mayam khangkhangna boponi adu amana haiba gi wa tokhr kanda hanagi xcm na haibu orasu amana haibu orasu ko moina ngango sina political gi version nen lawrasu akoi gi yengmo mieng dadi sumaina dum lawje bu ko ma laiba se ma ju mai marai bak pharam namda ma ju mukhong sapangam draba mi ama oire aduna magi administration si karai dano haiba wahangdo ma samatanda ma ja hanagi yamna veteran hai tare ko administrator apau India gi home secretary bo oidana kedogdana manipur da mala adi karigum khara soidana hongkani na khalla thari ne governor je ko adu bauda dum manipur gi labor situation systematical to wadana si helicopter la khala ab cinema bauda ko adu si masi khara sai area si ma masana wakan si khantaba wishnu waina is mai thamje